Chief Minister Yumnam Khemchana Luchingba Laingak Asina Numit Tarit Nigi Manungda Cabinet Meepham Phamduna Census Asi Matam Khara Yeithoknaba Warep Lougadabani Haina Imagi Mairaki President Thokjom Sujatana Taksilakli Ngasi Manipur Press Club ki Thangjing Hall da Pangthokpa Paugi Meepham amada wafam asi Fongdokladuna Sujatana Makhatana Hai Handak Fam Kiba Manipur Legislative Assembly gi Meepham da ruling amadi opposition gi MLA Singna Census ki matangda khanakidaba aduna miyam gi kari sukhandi haibadu takle maramaduna Chief Minister Yumnam Khemchana Luchingba Laingak asina numit tarit nigi manungda Cabinet Meepham Phamduna Census asi matam khara Yeithoknaba Warep Lougadabani karigumba wafam asi thawa sadrabadi miyamna mikok thibalakpa official sing boycott tawgani hanagi Chief Minister Nongthongbam Birena mitop miyancha sing Khandoknaba Committee ama SMC haiduna Assembly da Fongdokhiba Laikre Center gi Maikei degisu lamdam masida mitop sing leire haina Fongdokhrabani adubu anauba laingak asina Assembly da mitop khandoknanaba amadi mikok thigadawriba asigi matangda House da wafam amata khanakidaba asina laingak pairiba luchingba singna lamdam masigi damak karisu khandre haiba takli Chief Minister Yumnam Khemchana Luchingba Laingak asina kuki furupki miyoi sing Imphal da lakpa matamda ngak sengani haina laukthok ing tappa puraknanabagi paujel puduna Churachandpur tamna cycle da chatnanaba hotnariba Malem Thongam ITLF na athingba pirakpa asigi matangda wafam amata fongdoktaba amadi action laukhataba haibasi laibak thibani kotu amadi ITLF na National Highway sing thingduna miyam chathok chasin yahandriba asida laingak na wafam amata Fongdok traga TV discussion da wafam khara fongdok nuba asang kasar da FIR palak pa asina lengak asi michang mikhai nairabra haibigi achoubu wahang amalakli oirakliba fibam sing asida anouba lengak asi masa khaktagi khanba lengak amani haina sujatana makhatana fongdoki Assembly the deadline they hold had already Fazana. Long cut to extend to Baki the Moto, Miam the Lauriba, look at the Lauriba, Mayam the Kabin, Matamanda to Santo Pila to Gudana. Tawide. So by Amna Hinata Podam Tobire at the Maraga and Higgin the D, who's a Sumatam lady, Assembly or Rasu, Cabinet the decision of the Census Matam talk to you, Maga Chanaba mechanism of Putopira step you ever protection PBU. Kariguma Peter the Taragadi. Prezamiam su isa na elak ko mo thota FGT census ka mai to ban season goinova mito miran sa ha se hana ki former chief minister ju assembly da law ko poni adu ko machange khangba moina leader oina ngasi ma su ngai reba 17 bausuti lo thoeba law la ka na tro du da chu kana kana na ara mana kana do ha ku khangna ka na tro Mama personal ngangine aduga house to mas bayu manung da dikaram ta ngana bangam deba chamana leba adudi noi matta aina haisni leba su bu siba anta yaudre ha pose praja koina khalle koi wakal da duna cabinet juna ne chap chap decision lo biu yamdra bada 7 days moki man da census hong du ya ki mamung sida koi mechanism ama puthopiraga center da habi